थासिगी तरा तरेता चही तराहुमदोई खक्ता ngairibi nupi macha ama molest tawbada natana nupi oibigi ikai khumnaba manghanaba honakhiba bengun yangbidagi pusham Jalaluddin gi mathakta ngasi fawba police na action amata lokhatana leiriba sikarigino haina Maitei Pangal Council Manipur Mpcm gi president Haji Arafat Ali na hanglakli Kolapati hata len number 9 de leiba council asiga office ta pawmi singawuna khiba amada wafam asi phongdok laduna mahangna makhatana hai haukiba June gi tang tara tare numita nupi macha sina Jalaluddin gi dukanda Mimi leiba changlubada Jalaluddin na namfu safu tawbada natana mahaki apamba ningba thunghalu lupa lising manga pige haiba wafam phawba haiki hairi Maduna nupi macha aduna mahak kanbina balaurakpadagi manak nakpada leiba mi singna matam chana nupi macha adu kan bangam khibane thawdog adu thoklaba matung Jalaluddin lot khibadagi mahak puthoro haiduna khoishaung naraba miyamna Jalaluddin gi dukan gi sharuk khara amang ata thokhanki maduda mahakna mayang Imphal police station da mahaki dukan amang ata thogali haiduna case ama register tawbadagi nupi macha adu gi imung manungi miyoi tara taret police na lokhatkhi nupi macha adu gi imung na upai leiraktabadagi Imphal West Women Police ta thasigi kunda Poksogi Makada case ama register tawki adubung asi fawbada hairiba miyo asi faba punba leitri Jalaluddin hairiba misak asi achawa sangpham naiba singa khangna chanaba na maramoiraga ngasi fawba mahaki mathakta case amata lokhatana leiribani masina lamda masi kana laijadraba leita lairaba imungi mi singi wa tabinaba leitre haiba mayek senglei maramaduna lamda masigi miyam amadi achumba pamba singna hiramasida mideng changbiyo haina mahangna phungdokhi Logi oiba changsaliba miyang asida akhoi authority na law enforcement singna haiba asiguma tamthiraba miyoi saramja chalaba usam sagai gi Jalaluddin haiba nupa se atuba matamda fagadabni aduga mahakpu ain gi oiba charak phangadabni matung makhataba nupi oiba singi samaj asida khunai asida nupi singi jat kanbang ngamgani natrabadi no makangdana sumba nupi angang da ot naiba molest tawba rape tawba se tasengna masing hengalakna leifam chafam khangoi haibo pham se Maitei Pangal Council mafam degi thamjabagolna athuba matamda phabiyu natrabadi tongan ba masigi allegation khongjang changselakpa yana lei haibo pham si thamje